Kangli pauthang miyeng tabiri besibu taramno oksari pauche de yumpham oiba maroiba paukara update tawjari ahanmada lakiba kulai surrender taw haina governor na order thokre thakun phajilaklaba Manipur gi crisis asigi kodongchaba loduna singam sung tambaki lamda leiriba mihoi singna maru oina naha singna state armory degi masing yamlaba kulai sing amadi nongmei maru sing lut tawduna irang asida sijinabagi mami thakibasi yamna laibak thibani Maram asina state asida tangdu leitaba amadi shanti hanjilaknaba honabada singam sung tampakta leiriba naha singna hariba kulai sing asi niam kaina paiduna violence oina mongda sijina leptuna mari leinaba state ki authority da surrender tognanaba Manipur gi governor Ajoy Kumar Ballana miyamda phongdoragli hiramasiga mari leinana Directorate of Information and Public Relations ki Director NC Utam Singna kuyekpi duna thadorpa chirol amagi matung inna hariba kulai sing asi pariba mihoi singna numit 8 nigi manungda mari leinaba authority da surrender torokdrabadi makhataba aingi oiba akanba action lokalakpa horagani hairi Makatarapa pauda LM Khawte na Surachanpur airport sabina bahajakiba Civil Aviation Minister na ayaba pirakhitre Union Minister of Civil Aviation Ram Mohan Naidu Kanjarapur na Surachanpur district ki lamkada Greenfield Airport ama sabina ba Surachanpur SCG MLA LM Khawte na thakiba chithi amagi pakhum piraduna hausi phawba Manipur state asida chalairiba Airport Authority of India na hariba ministry asida Surachanpur district ki lamkada Greenfield Airport sanabagi proposal amata laktaba maramna ministry asina nongna airport sabagi khanaba leiti haina pakhum pirakhre mamang thagi kunmapanda Union Minister of Civil Aviation Ram Mohan Naidu na pirakpa reply aduda Greenfield Airport Policy lisingani Nepal gi matung inna karigumba state amagi mapam chaba natraga government natraga airport developer oiriba Airport Authority of India natraga state government na tangai fadana anoba airport ama Chemgat ke haraklabadi ningthina survey togduna official oiba proposal amaga loinana ministry asina propose torokpa mathautai maramasina hauji phawbagi oina Manipur state government natraga state asida lairiba airport developer AAI na ministry asida nongna Surachanpur gi lamkada airport linkatnabagi proposal laktaba maramna LM Khawte gi proposal asi yaba ngamkhidabani haiba pakum pirakhibani hairi Makha tarakpada hauji state asida thokliba tangdu leitadaba phibam asi loisinaba governor na thajaba pirakle haina NPP na phongdokre Lamdam asida hauji oiriba tangdu leitadaba phibam asigi matangda warisin ama puraknaba National People's Party NPP na ngarang Manipur gi governor Ajay Kumar Ballaga unaduna Wapham kaya khanakre loinana governor gi maikeidagi su NPP na thamkiba Wapham sing thabakta onthoknaba thajaba pirakle haina NPP gi state president Joy Kumar na phongdoragli governor ga unaruba aduga mari leinana ngasi naurem thongda leiba NPP gi office ta pangthokiba pawmisinga unaba Wapham asi Joy Kumar na hai thokliba irang asida maruina nakalani makta kutta khulai paina duna leiriba makai tangdu leitaba halakpa ngamloi irang asida makata na samtharaktana bagi damakta lokalakpa pambe singi manungchanna illegal arms sing khongutpagi thabak governor na paikhatlagani haibagi thajaba piraki thabak asi jatharakpada Masana khangna illegal arms sing lengaki authority da surrender torokpa singi mathaktadi logi action amata loroi amadi masana surrender toroktrabadi security force na khulaiga konana paraba singi mathakta logi oiba chap chaba thabak sing lokatkani hairakhi mahangna makhatana phongdorakpada hana lengak mathau toromdaba adu hojik tawbagi mami ure amadi president rule lakpadagi nakal animakta operation chathabada khuchukulai kaya phagatpagi mami sutari loinana national highway singda mahoksagum chathok chasin tawba yanaba akanba mongda thabak lokhali amadi matik chaba security deploy tawbiu haitunasu NPP na phongdolamki hairi railway line sembagi thabak athubada loisinaba thamkiba Wapham adumaksu thabak oina pangthoklagani haibagi thajaba pirakpaga loinana relief camp singda leiriba IDP singi masagi mayumda hanjilhanna bahona biu amadi irang asi makha samtharaktanaba peace committee na singba semduna thabak paikhalu haiba Wapham singsu thamlamki hairi mamangda semkiba peace committee singna mathau ningthina tawdabadagi maipakpa ngamkidabani peace committee semba matamda right atmosphere mathau tai amadi afaba lambida puraknaba afaba leader ama changi hairamki mauna makatana phongdokibada hauzik lambida tawthoklaga semjaliba project sing asi phase ani gi adubu laibak thibadi phase 1 phajana tawdribra operational oikraba haibadu thigatuna phase 2 gi project matau karamna laklibano haibadu munna khanabiu kom chauna tawbadi ui adubu pipe phumbadi ude haikibaga loinana plan yaudana thabak toba mai pakloi haina sumhangna phongdoklamki
Maka tarakpada Governor Ajay Kumar Bala mafam anida thabak tawba hore All Secretariat ki akoibada parking ki athingba thamgre. Tha asigi mapalda Chief Minister oiramba N Birena CM phamdagi resign tawkraba matung state asida majority oiriba BJP na anoba luchingba ama khanba ngamdana lairakpadagi central government na president role thamduna state asida suspended animation thamana maram oiraga state asigi executive head oiriba Governor Ajay Kumar Bala Imphal gi Raj Bhavan amsung All Secretariat ta Ani Thongla Office Phamba Hokre Governor Ajay Kumar Bala Bauparada Leba All Secretariat Mahaki Nongna Hangliba Office asi State Asigi Security Advisor Kuldip Singh IPS na State Asigi Law and Order gi maru oiba thaudang sing loba manamna Mahaki ka thangnana phaminari Governor na Mahaki anoba ka All Secretariat hek thangnakibaga loinana State Asigi Chief Secretary PK Singh Governor gi Secretariat asi mateng pangnaba nongna official tara Governor Secretariat gi deploy tawnaba khangan kre hairi amaromda hauzik leiriba state government asina governor gi oina advisor ani nongna haptuna government asigi administration asi ningthina chalainaba thorang tori hairi Manipur gi governor na mahaki office All Secretariat Imphal da hangkhiba asina maram oraga All Secretariat ki akoibada traffic amadi parking gi athingmasing nongna thamkre hairi Maka tarakpada KG Nipal lumba IED yauna khujukulai ke phagat kre Kakching District Security Force na thiba humbagi thabak chathabada KG Nipal rom lumba IED yauna khujukulai ke phagat pangam kre police tagi phangba pawda ngasi ayu Kakching Police Station gi SPTS Bikramjit amasung additional SP gi makhada SDO unit Kakching taruk suba BSF battalion E koi 46 suba Assam Rifles ani suba Mahar Regiment amasung Sugnu Police Station gi apunba kangbu amana Saitom village area da thiba humbagi thabak chathaki thiba humbagi thaba aduda KG Nipal rom lumba IED ahum local made pumpi ama detonator yaudaba hand grenade ahum magazine yaudaba XLR ama single barrel rifle ama tear gas smoke shell nipan trainthoi bor gi ahangba cardis mari 7.62 mm gi kapa yariba maru ahum AK rifles ki empty case mari insas rifle gi empty case ani XLR gi empty case ahum biping hand set ani camouflage t-shirt ama jungle boot jura ama bulletproof vest ama phangba ngamki hairi maka tarakpa pawda BJP party office ta closed door meeting pangthokre Nongthomba Birena resign tawkraba matung BJP gi manungda yenadaba luchingba ma khanma ngamdabadagi tha asigi trawamdoidagi Manipur Assembly suspended animation thamlaba matung President Rule PR chanariba si kayam kuina sangthagi gani haiba tamba ngamdri loinana ngasi phawbada matik chaba leader ama khanba ngamdana leiri charakasida hauzik party office ta MLA minister singi oiba closed door meeting ama pangthokli mifam asi bu saruk yanaba hauzik phawbada Lamlai Assembly Constituency gi MLA KS Ibomcha Mahut Minister Yumnam Khemchan Langthaban Assembly Constituency gi MLA Karam Syam Changsin kre mifam asida kari wari sanagani amadi kari khanaduna karamba development lakani haibadudi chapchana khangba ngamdri Makha tarapa pawda P Namjunglung High School gi founder secretary amadi principal gi mathakta miyeng changlagani haina NRFM na phongdora kre Democracy ki fijol sasil laga capitalism sandoktuna lairaba singi e chup lebe India lengangna opin naibiraba khunaibu masa matomta masak thokna hingjaba ngamannaba amadi ningtamba hanjilanba haibasina NRFM gi pandamni haina aina thingraba National Revolutionary Front Manipur NRFM gi Information and Publicity Secretary Central Headquarter Chanajawo maiteina khuyak piduna thadorpo chirol amana phongdorali chirol aduna makha taraduna hai P Namjonglung High School Songbung Sairem Imphal East ki hauji thokliba class 10 gi examination da mahiroi kontrama thoibu exam thaba yahan kidabagi matangda school asigi founder secretary amadi principal gi matakta NRFM na miyeng changlagani mahiroi singbu lalonpot oina urakpa mahiroi singi boarding admission amadi form fill up ki fee chauna lauraga lakpa aduga mahiroi singi Thakpham thokpa class 9 dagi horaga registration thabidana amadi class 10 enrollment tawdana sanglaba matam asisu khangnijnadana ngapigani khangjinadana mairui singbu namthak tawduna thambiba aduga exam hayengda ngairaba matamda exam thaba yadre board na admit card piraktre haiduna tawsinnaba asigumba mathong huktaba thong asibu aranba wakalon ani ainingi asigumba sajat asigi matakta athingba thammaga loinana miyeng changlagani haina cherol asina makatana phongdorali makatarakpa pawda Athuba Matamda MLA sing punna phaminaduna anobo lengang ama semnaba honaragani haina Wapham channa phongdorali
Manipur President rule thamduna suspended animation thamkraba numit tarukni asigi matungda ngasi BJP gi MLA khara party asigi Manipur gi president oina Thaupuri bi A Sarda Devi ga unaduna wari sanakre hairi wari sanaba asi ngasi nungtil pung ani rom tarakpa du waida BJP gi MLA sing adu nitai pat chuthekta leiba BJP Manipur gi office thambal changlenda thunglakibani president A Sarda Devi ga wari sanaba aduda thaman changlenda lakiba BJP MLA sing adudi singjamai AC gi MLA Yumnam Khemchan Langtaban AC gi MLA Karam Syam amadi Lamlai AC gi MLA L Ibomchani L MLA ahum asina thamban changlen hek yorpaga pawmi kharana hauzik Manipur gi rajniti gi ahongba kari lakadage haina hangba wahangda hanagi minister Y Khemchan na phongdokibada nongthombam birena chief minister pham thadokraba matung BJP gi MLA sing punna phaminaba ngamdana lakli athuba matamda MLA sing punna phaminaduna anoba lengak semlagani haina hanagi minister Y Khemchan na phongdorakre Wapham asinga sinungtil BJP gi Manipur Pradesh ki thamal changlenda party ki president A Sarda ga unaba lakibaga mari leinana pawmi singa unaba matamda mangna phongdokibani mangna makata na phongdokibada hauzik MLA singi marakta mot manadaba laite MLA sing tongan tongana kem tawrabasu tawnabasu laite anoba resident party ama semba haibadu hauzikti oithokloi anoba lengak lakbada anoba luchingba lakadra haibadudi center gi luchingba singna lepcharasanu haiki Maka tarakpa pauda hairokta AR gi gari sing changsilakpada khunja singna hauduna tanthokre hairi ngarang ayu pung 3 makhai rom taba matamda hairok AC gi manung channa leiba hairok Khangarok aina Kangnaba mafam asida Assam Rifles ki gari 10 rom changsilakpada praja miyam mipaiba ponglaki pawasina mayamda tanaraba matung hairok AC gi manungda leiriba mayra paibi nupi sing mathang thomjin naraktuna Assam Rifles ki gari sing adu hankhinaba akanba iho khongjang changchin ki AR gi gari 10 rom adu Langatel Phundrai Romdagi Hairok Khangabok tamna changsilakibani masing yamlaba khunja nupi singna AR gi gari sing adu khudakta mafam adu thadoktuna hankinaba akanba khongjang changchinbadagi AR gi gari sing adu ngasi ngarang ayuk pung 3 makhai rom taba matamda mafam adu thadoktuna satki hairi Maka tarakpa aroiba pauda moirang kiam lekaida KYKL tarahomdoi phagat kibada miyamna akanba iho khongjang changsin kre ngarang ayu anganbada moirang police station gi manung channa moirang kiam lekaida leiba yum amadagi KYKL gi mioi tarahomdoi police commando amadi AR gi team amana phagat kre hairi pause sina phongba paugi matung ina ngarang ayu anganbada commando amadi Assam Rifles ki combined team amana moirang kiam lekaida leiba yum khara koisinduna thamlaba matung thi humbagi thabak chatabada imung amadagi KYKL gi mioi tarahomdoi adu phagat kibani hairi Faraba mioi sing adudi Rohit Elai sing sangpa sing Jahi Kuntaruk lepham Thamna pokui maka lekai Kongkham Helmet Elai Thongamba Jahi Kuntret lepham Sugnu mamang lekai Laisangthem Amarjit Elai Nongpok nganba Jahi Kuntaruk lepham Lingthaukhong 1 number 2 Khwairakpam Bikram Elai Rix Jahi Niphunithoi lepham Nacho 1 number 5 Soibam Deepak Singh Jahi Kuntrahomdoi lepham Khairembam Maning lekai Laisram Indra Kumar Elai Boy Jahi Niphunithoi lepham itham maning lekai Konthokjam Samarjit Elais Thaujan Jahi Kuntra Taruk lepham Lamphel Khunau Haisnam Premananda Elais Rocky Maitei Jahi Kuntra Humdoi lepham Thanga Konjeng lekai Khundongbam Nimai Singh Jahi Kunipan lepham Hairok Naurem Amarjit Elais Thanil Jahi Kunipan lepham Sugnu Awang lekai Abujam Rinku Elais Thawan Thaba Maitei Jahi Kunipan lepham Sugnu Makha lekai Moirangthem Inau Elais Robin Jahi Nifumari lepham Moirang Khunau Kongnang Makong amadi Auksongbum Ibomcha Elais Athoiba Elais Pamel Maitei Jai Taranipal lepham Laisang Khong Mayai lekai ni hairi pause sina phongba paugi matung inadi akaknaba pau ama phangbadagi security force ki kangbu amana moirang kiam lekai da leiba chingnaba yum khara koisinduna thamlaba matung operation chathabnaba thorang torakpada maikei adonggi mera paibi singna kanba iho horakhi tungda wafam aduda ahenba security force thomjilakpaga loinana miyoi 13 adu phagat khibani hairi paro miyo sing adu ngasi ngarang ayu pung 9 makhairom tarakpa matamda Imphal West Police Station da pukre mokoi sing adu phabaga loinana khulai yaukibra natraga yaukidabra haiba haujuk bawbagi oinadi pau phongba ngamdri hairi